matam sangna egogi core issue ni haidana hainer wafum haidare more suspension of operation gi egogi gi militant sing ga leiriba UPF amadi KNO gi masing yangraba egogi masigi militant mayam organization mayam asi handaki leiriba conflict te yam chauna moigi involvement lei aduna suspension of operation chana ri yaroi haibana chibu wafum mayam yam chauna egogi masigi core issue gi maruiba core issue ni haidana masi pukalaga leiba wafam ama oi lakani dam masi aduga ani shobda illegal immigrants in lawthuwa kanda moisi deportation to go kot pan chingba gi wafam si amna chaw issue mo masi oi rina Myanmar sa tagi chang chela khriba uncheck ai ko influx me amji sigi wafam si de di tamo ingang ngang da bagi wafam khak lei masi ahan bagi leiba issue si resolve to no hona bagi damata ahan be first at among pig is haidana khana bagi wafam oi rana tragana are there any wisdom behind it tamo ko kana miras masi kanogi wanti adum loimbak adum incorporate dum tawgi ko aduga magi priority mayam gi husik leiba kanu da sum kanu tawgi akoi hena khare hena action taken ni lobani adu wari otai chana badadi adum yamna free and frank adum masi longnagi ko aduga mapukoina akoi gi ai personal oina hana de chu lakpa de kanu si sugi potu akoi adum government Indiana adum khara ngarang nahan dasu tawraga basing tariat handaba aduga yamla manung chana pusangi ba yi kanu akoi gi adum kanu yaure ko and adinjang ibra miras akoi gi akoi gi sugi kanu yam jakoi PDP de lei lei roi aduga yam section na kanu da babang pusalani thamgi ba ko and then kanu gi minister of home minister masama su lok thokre within a month magi detection deportation gi magi kanu si immigrants coming from Myanmar and the kanogi Bangladesh ki kanochi kanoga ina dum thamgre dana ko asisu akoi gi pot sida hojiki hoiriba ga si khabar ji thamjan bada adugi point do miraj putu jam phajaba point ne ba adugi oiba high gi bu statement do check tor ga mu gi progress to aikoina gano check to bum sang access to ba akoi access to ji nga ki issue da sum chat panata ba phajaba phajaba tangai phadaba jing khumjala ga madugi follow up kanu sida aikoina yam attention attentive people attentive kanu gi se so sing oiminara ko ala da akoina hangba ma sange ba aduga hoi ai personal comment so adagi mayam gi motor so dum lo yana ba ko akoi gi sugu ma sidi akoi da dum hang mayam thoi dina ko adu id mana bhalen to sida mana so maram moi bagi ben go no Manipur ma da ma February ko ni pan ma toki bagi kanu ma leidana Manipur ma ji laphok bagi sudagi kanu leiba issue leidana ko adiki akoi da question mayam dai su hai se suspension of operation hai bani operation hai se kan han tawi gi hai question jibu akoi wari batai sanari ne ba singan no mayam ka na da ba singan kanu ma kanu irang ma India gi army ga aduga kanu ga sugi group singa thona draga na kamana su lakhi bano haibagi kanu ga jigo awang oi ni dana lakhum thukte dana kari ko kar confrontation tawra matung da magi khara mukna ba kona ba leira matung da yasanara je adudi sati kanu da har kan su laktung natro adu 2005 ta lakhi bagi background 2008 ta lakhi bagi background mayam do adugi history and background necessary kanu mayam do amta yawgi de haibani ko qualifications mayam do adu question lai and then most of the khigi heads haibatare ko CSO gi sugi kanu da leiriba jingje very doubtful their citizenship ko akoi da moi leadership adagi moi gi kanu concept mayam je very doubtful lere the guideline prescribed guideline da yung adum yawi ni sugi ground on da Manipur gi territory integrity upon bagi saktam se sukai kaida na thamba singna da bai si dum yawra ga laksa pot ni adum yang ga bhal to la kan da mayam involvement to gi praman lai re ko singo mayam sina akoi na sugi matang si di akoi katana akoi state level di yaroi masidi all stakeholders ko masi mari na ba government Manipur gi oro miyang gi oro CSO gi oro government India gi oro perspective mai kano myam ji yeng kan da ko moi gi kano si dil to bi tawum thui hai ba kano sini miras thami se aduga madu ne heta kano moi gi oiba praja gi na traga sin ku gi represent to ra kan da tholo pa di yaroi sini simtang di koina concept se moi ne ko okay da finally ai na tamo da gi khangjaning baje ko gi Prime Minister ki visit sigisida Prime Minister na mana deliver tarong do riba yamoi thabak sing expectation di it's going to be huge public gi di achumna Prime Minister ki ritual visit ama lai Manipur yora me have today ko na expect tawte adigi mo hana sadana leiba ko project mayam khar sangar maga ko ki Prime Minister has done something adu so parjana peloi hadak
Prime Minister lakta ragadi it has to be very meaningful over tai it has to be very serious over tai aduga pap miyam da haidare mangra thajaba for the last 2 years hena public the mangra mistrust mayam ma masida mana masigi thajaba mangi mayam se amugana ko han bangam gadaba karam step sing bakot phum thoi na tamu kamai yeng bi aduga nata bi chumna idea hojik lai Bihar election lady and then parliament session lady definitely ekoi parliament session or Bihar election or Manipur gi issue ji number 1 issue oi doini maram congress ke press statement thopa matam de ICC gi thoi bazi that to the mahaki foreign visit sigamari the prime minister is running away from four major issue na India ge khoi chok issue mari dagi ma change gi bani have is number 1 the Manipur issue ji ne thamisi so Manipur issue is going to have an impact in the parliament session other than that Bihar election so issue oi dori mamang the parliament session je Manipur issue sin ni ka don thamaki bani masi the map of taunaba gi oi PR strategy oi na lakadori bra natragana are BJP ni ko are they going to deliver some promise natragana yamna Manipur issue ji resolve taunami oi ba yamna comprehensive step na yam puraga miyam gi thajaba mayam ma pura lakadori bra question je ni mayam nadi tamo hoji hainari baji Prime Minister Manipur da lakpa haibase anobu government am semakani haibagi thajaba mamase achobadi expectation ni tamo ko ani subada amaga Prime Minister Manipur lakana yam chawba package am Prime Minister haibase di yam chawre ma de duna magi in terms of economic package in terms of social security ki package hojum lauthokpa hore dana aikoi ki yum chana bagi scheme lauthokpa hore sugumba mayam amaga Manipur miyam gi dam puraga lakadra haibagi wahang ama tamo nakalam rom da ki bam su lady ba ki bisin in case of koki sing oiba permanent settlement ama mogi permanent oiba solution ama pigini haibase di BJP ge hana dagi promise ka hana public statement ni pitho legre masida in terms of any kind of administrative arrangement kuma ama lakpa ya oi thopa lebra ka evening hoi loibak si athoi kanani oithokpa loibak yaba phibam amda thamaga confuse salhal laga thamaga ngasi mikap miya khon myam tari ne ko arida prime minister degi hoji hangiba wahang mayam se mana laktori besi da adum parliament su kanogi thangre da mana malem gi mafam khuding makta ko hek prime minister gi sala ibaki distance ngasai gi prithvi gi leimai degi na tha ba wo yogre na hari ne ba ado pikraba tieng ro Manipur gi lamji satri haibagi kanoni na then aduna agenda 1 parliament gi kari gi pifam la ko sistema agenda 1 da pukhana ka dawri bani na sidai da ngasai gi adu gi oiba kanu khara su akoi ubu su phangle da na ko ado hari mayam tu loi othokpa yai torokpa yai moi gi ko but akoi gi oiba chap chaba kanu khak akoi na yeng gada bane ba akoi gi kanu maiki de gi masi mirage da hangi ba question mayam se actually seriously ka hogi taken up ko adu ba yamna masi vigilant oiba yam attentive oiba kanu ma da akoi watchful oiba haiba tare ko masi lai gada bane ba adu ga hari ba pot mayam singa sida kari gumba masi development gi pot mayam sida utchai ba ama oiraga aga asagi amuk hena waba phim da lakadra haibagi akibi madusu ohogdaba yadabadagi hangiba wahang duneba aduna hojiki oiba kanu sida koina yengi si kanu ni akogi even lairiba kuki gi nagagi natraga furup mayam gi oiba posak mayam singse masidai da justice natraga karigumba any leramagadi pi ba bise masana akoi loina yagani ko tawbudadi akoina haiba furup mayam singsigi oiba posakta akoina masigi security da masigi leimina unity da masigi asang puwari da Manipur gi saktam da kai bidi yaroi na haibuduni kudam hana bidi even maitai itself su salai taruk tare mayang gi pujan bagi masak leijaba posak mani kuki itself se tilho gum bani sum khaido kan da manung da maru mu yorom moi natra naga itself se the proof akoina yeng idi masagi umbrella kanu gi watan nateba leidiba hingminariba mayamgi kanu feasibility duneba adu yona akoina khangdragadi mapangi oiba kayuma khara kanu tawraga yaroi haibnida aduna particularly sidida sagi
separate administration piba khopa haise masi alternative hanigi leiba even moi hin lira committee gi kudong chaba lawra la ini then article 71 c gi oiba kano laini adc gi mayama leiba masumda hen strengthen piraga hen proof singi masa masa leising se even kano ga se quota gi system ga se akoina akoi gi atop state mari manga da sanari ba bidan parishad bidan sabha gi wakhalun gaji akoi sidida adum akoi khanna ba mathau tai ko kodam ma ba up da go ada kai da sanari ba sai gi furu mayam ji gi oi ba assembly lok sabha gum thamaga aduna kan bidan parishad thamaga madagi recommender ga bidan sabha hojik lei ba assembly ga je samana ga tawbugi system ga je manipur da ai hogdon adum mayam haina ba jore expert sin ko sigum ba ga se ko hogdo pa mathau tai aduga yam kan su pessimist oi gumji andaki je adum phane khali but mirasna hangi ba question hariba ngamu mayama pora kanda ngamok tugi marum du da khawri ye pibra haiba wahangjine ba mirasna hangi ko amasi gi dam ta ko attentive paper ni si attentive cso ji aduga yam su ko pessimist su oigumji ta wuddi ai ko ni yenga do budi manipur hai posakse maset makai oina thugai ba matamda matam pumbagi gi balkanization gi oiba anomada laaga akoi self suicide course amada sakani hai pura pura makilusing mana khangminaba aduga bharat nasu madu atraga any authority na madu mado sanction dana ba kan khona ba phai aduna khwai oi ba kanu ni hai base masi ai masi wina atum tausi let us be ko more optimistic ko okay I'm optimistic about sangi when we are in a negotiation table da la kan da di when we are looking forward to a solution amagi magi da mi yeng thamak ta we need to be very optimistic or we are positive minded or we changi aduga at the same time we need to be very careful maram de ko masi ko ilai pak ko bi shuni asoi be ab matang nate aduga ai ko gi manipur gi integrity gi ba pun gi saktam da mari le wafum ji lakpa da de ko yam na hene careful from thoi have wafum ji ni tamu thank you